السلام عليكم ورحمة الله وبركاته. نحمده ونصلي على رسوله الكريم أما بعد. نصير بايسن ناوسين نسيجي فيديو أسدي زنا هاربا ثبك يامنا إكاي هنغوي ربا توغت ربا ثبك أسيجي متانغني متاو كرمنا هاربا إكاي هنغوي ربا توغت ربا زنا كي ثبك أسدغي متاو كرمنا لابنا ليبن همغني والله لا يستحي من الحق. Allah tabarak ta'ala di adugum laba achumba wafamsing hag-oiba wafamsing ado haiba matamda ikaide hairiba wafam asigi maramdagini aina ngasi mayamgi mafamda ikaibada aikoina haidokku matamda ikaigadaba sijinnaba matamda ikaigadaba wafam kaya kaya se sijinnaraga haigadawriba asi karigumba ikaire haiduna ikoina laithokkiba taraba haidaba taraba duoiba taragadi amangba ngakto erakani aduna hairiba khudingmak adudagi lapna leinanabagi damakta aina video asi semjabani nungsiraba isina nausing asengba makni zina hairiba thabak ase yamna ikai hangoiraba tugatcharaba panhaidraba dugumlaba tawhaidraba thabak amani hairiba zina ase Allah tabarak taala gi manakta khwaidagi hena tugatcharaba thabak amani hairiba zina ase gi guna ase adukki matik chawi Allah ke Nabi Karim sallallahu alaihi wasallam na adugum laba zina tawriba miyoy sing adugi matangda sumna hidukbiri shirka gi guna gi matungda hairiba manigi notfa dagi hena chawba guna ama fawba laite adugum laba miyoy sing aduna makhoigi halal oidaba sharamga sing adubu sijinnariba haibadi adugum laba nupa oiba sing aduna makhoigi nikada su laitaba makhoigi damakta halal su oidaba nupi sing adugi sharamga sing adubu sijinnariba ngasi yengbiyu adugum laba nupa kaya makhoigi nghaktanggi second mangagi minute amagi nungaiba adu khakke khallaga gunagi ipakta tawri nupi kaya da moithem tawraga nupi kaya bu pangthalaga nupi kaya da them nauraga makhoi sing adugi sharamga sing adubu sijinnanabagi damakta makhoida kadar phadar kaya tawri amasung makhoina yamna pamna hairiba thabak adu tawri aduga nupi oibising nasu makhoigi apambaga loinana makhoigi nghaktanggi nungaiba adu khaki khallaga makhoigi gidam makhoibu lawbigani lawbiroi su khangdaba miyoising aduda makhoigi mamal yam laba bosak adubu mamal yam laba sharamga adubu makhoina sinna dokli pithokli sijinnhalli nakhoi khanglabra adugum laba nupa oibising aduna nakhoibu lawbigani haibasi khangde adugum laba nupi oibesing hayeng nakhoina laisaringai matamda nakhoigi virginity ado nakhoina thogai henba taraba nakhoina pithokpa taraba hayeng nakhoina nayum nakhoibu makhoising aduna lawbiramdre atopada nayum palle hairiba nakhoigi nawa napuroibo oirakadawriba sing aduna nakhoigi adugum laba virginity yaudaba do khanglakku matamda makhoising aduna nungaigadra hairiba imung ado tangdu laitana santigi satan nungai fana panba ngamloi adugum laba nupa oibasing nasu khantapam do aigi nikada laiba natte nupi asi aigi damakta halal oiba natte aina hairiba thabak ase kaidawnungda tawroidabani hairiba nupi ase kanagumba amagede macha nupini hairiba nupi ase kanagumba amagede machini machanni haina aikoina khanpam thoi amasung hairiba thabak adudagi lapna laifam thoi nungsiraba isina nausing musalman singgi mathakta Allah tabarak ta'ala gi lairiba ahkam sing ado pangthokpa haibase tangai phadabagum adugum laba Allah tabarak ta'ala na tawganu haina thingkhraba thabak sing adudagi su lamna laiba haibase musalman singgi mathakta tangai phadrabani adugum laba musalman singgi mathakta namaz faraz oibagum adugum laba musalman sing adugi mathakta su zina tawba se haram ni amasung zina adagi lamna laiba haibase makhoigi mathakta faraz ni aikoina karigumba namaz ama aikoina sonhaudre hayang sonhaudre ba namaz adugi matangda hayang Allah tabarak taala na hayang qiyamat ki numit
ꯍꯦꯛꯇ ꯍꯪꯂꯛꯀꯅꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯃꯥꯖ ꯁꯣꯜꯂꯛꯇꯕꯅꯣ ꯍꯥꯏꯅ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯖꯤꯅꯥꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯪꯂꯛꯀꯅꯤ ꯅꯈꯣꯏꯗ ꯑꯩꯅ ꯊꯤꯡꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯇꯨꯒꯠꯆꯔꯕ ꯖꯤꯅꯥꯒꯤ ꯊꯕꯛ ꯑꯗꯨ ꯅꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯀꯅꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕ ꯖꯤꯅꯥꯒꯤ ꯊꯕꯛꯇꯒꯤ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯕꯤꯔꯤ ولا تقربوا الزنا إنه كان فاحشة وساء سبيلا ꯑꯃꯁꯨꯡ ꯖꯤꯅꯥꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯁꯤꯟꯒꯅꯨ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯏꯀꯥꯏ ꯍꯪꯒꯣꯏꯔꯕ ꯇꯨꯒꯠꯆꯔꯕ ꯊꯕꯛꯅꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯂꯝꯕꯤꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯀꯨꯔꯑꯥꯟꯒꯤ ꯑꯌꯥꯠ ꯑꯁꯤꯗ ꯋꯥꯂꯥ ꯇꯖꯤꯅꯨ ꯍꯥꯏꯗꯦ ꯅꯈꯣꯏ ꯖꯤꯅꯥ ꯇꯧꯒꯅꯨ ꯍꯥꯏꯗꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯤ ꯋꯥꯂꯥ ꯇaqrabu ꯖꯤꯅꯥ ꯅꯈꯣꯏ ꯖꯤꯅꯥꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯁꯤꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯖꯤꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯗꯕ ꯇꯥꯔꯕ ꯖꯤꯅꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯞꯅ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯖꯤꯅꯥ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯖꯤꯅꯥ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯨꯞꯇꯨꯅ ꯂꯩꯔꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯖꯤꯅꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯞꯁꯤꯜꯂꯨꯔꯕ ꯇꯥꯔꯕ ꯑꯩꯈꯣꯏꯅ ꯂꯨꯞꯇꯨꯅ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯉꯣꯟꯗ ꯖꯤꯅꯥ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯀꯌꯥꯅ ꯁꯂꯥꯝ ꯇꯧꯅꯕ ꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯋꯥꯍꯪ ꯑꯃꯅꯤ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯁꯂꯥꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪꯗ ꯁꯂꯥꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯂꯩꯁꯥꯕꯤꯗ ꯁꯂꯥꯝ ꯇꯧꯔꯣꯏꯗꯕꯅꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯄꯥꯈꯪꯗ ꯁꯂꯥꯝ ꯇꯧꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯖꯤꯅꯥ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯀꯌꯥ ꯂꯩꯌꯦꯕ ꯑꯍꯥꯟꯕꯗ ꯁꯂꯥꯝ ꯇꯧꯅꯔꯅꯤ ꯑꯅꯤꯁꯨꯕꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯅꯤ ꯑꯍꯨꯝꯁꯨꯕꯗ ꯎꯅꯔꯅꯤ ꯎꯅꯕꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯂꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯊꯕꯛ ꯀꯌꯥ ꯀꯌꯥ ꯇꯧꯔꯛꯑꯅꯤ ꯅꯥꯏꯇꯣꯝꯗ ꯄꯥꯈꯪ ꯑꯃꯁꯨꯡ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯁꯦ ꯂꯧꯅ ꯌꯥꯅꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯁꯦ ꯅꯥꯏꯇꯣꯝꯗ ꯂꯩꯔꯣꯏꯗꯕꯅꯤ ꯃꯔꯛꯇ ꯁꯩꯇꯥꯟ ꯂꯥꯛꯀꯅꯦꯕ ꯁꯩꯇꯥꯟꯅ ꯙꯣꯀꯥ ꯇꯧꯔꯒ ꯅꯈꯣꯏꯕꯨ ꯑꯗꯨꯒꯨꯝꯂꯕ ꯇꯨꯒꯠꯆꯔꯕ ꯖꯤꯅꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯂꯨꯞꯍꯟꯈꯤꯒꯅꯤ ꯑꯗꯨꯅꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯤꯅꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯐꯝ ꯊꯣꯛꯏ ꯖꯤꯅꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯖꯤꯅꯥ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯠꯀꯤ ꯖꯤꯅꯥꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯄꯥꯏꯒꯅꯨ ꯍꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯄꯥꯏꯔꯨꯔꯕ ꯈꯨꯠꯀꯤ ꯖꯤꯅꯥꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯆꯠꯀꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯆꯠꯂꯨꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯂꯨꯔꯕ ꯈꯣꯡꯒꯤ ꯖꯤꯅꯥꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯆꯨꯞꯀꯅꯨ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯆꯨꯞꯂꯨꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯤꯟꯒꯤ ꯖꯤꯅꯥꯅꯤ ꯊꯃꯣꯏ ꯑꯁꯤꯅꯁꯨ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯝꯒꯥ ꯑꯁꯤꯕꯨ ꯍꯥꯏꯔꯤꯕ ꯖꯤꯅꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯂꯨꯞꯍꯜꯂꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯖꯤꯅꯥ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯐꯝ ꯊꯣꯛꯏ ꯖꯤꯅꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯨꯃꯤꯟ ꯑꯗꯣ ꯃꯨꯁꯜꯃꯥꯟ ꯑꯗꯣ ꯃꯨꯃꯤꯟ ꯑꯣꯏꯅ ꯂꯩꯇꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤꯅ ꯍꯨꯔꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯣ ꯃꯨꯃꯤꯟ ꯑꯣꯏꯅ ꯂꯩꯇꯦ ꯑꯃꯁꯨꯡ ꯖꯤꯅꯥ ꯇꯧꯕ ꯃꯤꯅ ꯖꯤꯅꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯨꯃꯤꯟ ꯑꯣꯏꯅ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯨꯃꯤꯟ ꯑꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯕ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯛꯆꯥꯡꯗꯒꯤ ꯁꯦꯠꯂꯒ ꯄꯨꯈꯤꯕ ꯇꯥꯔꯕ ꯑꯗꯨ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯃꯤꯟ ꯑꯣꯏꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯕꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯔꯥꯏꯗ ꯑꯣꯏꯔꯨꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯀꯌꯥꯅ ꯉꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯀꯌꯥꯅ ꯈꯟꯊꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯀꯌꯥ ꯀꯌꯥ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯋꯥꯐꯝ ꯀꯌꯥ ꯀꯌꯥ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯏꯃꯥꯟ ꯋꯥꯠꯂꯛꯄꯒꯤꯅꯤ ꯏꯃꯥꯟ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯑꯍꯀꯥꯝꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯑꯃꯁꯨꯡ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯃꯤꯕ ꯗꯤꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯑꯀꯤꯕꯗꯨ ꯊꯃꯣꯏꯗ ꯂꯩꯒꯅꯦꯕ ꯑꯜꯂꯥꯍꯒꯤ ꯑꯀꯤꯕꯗꯨ ꯂꯩꯇꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯖꯤꯅꯥꯒꯤ ꯊꯕꯛ ꯀꯌꯥ ꯀꯌꯥ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯀꯌꯥꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯉꯁꯤ ꯑꯣꯏꯅ ꯆꯠꯅꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅ ꯂꯧꯅꯔꯤ ꯑꯁꯦꯡꯕꯒꯤꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯖꯥꯏꯖ ꯅꯠꯇꯦꯕ
Allah's Nabi Karim sallallahu alaihi wasallam na adugum laban nupasing aduda akanba pham kaya thambirami haibadi makhoi sing aduna laisabi adugi laisabi haibadi makhoi gi virginity adu thugai biriba asidagi Allah ke Nabi Karim sallallahu alaihi wasallam na ngakna chatnaba akanba yathang kaya torami nusira besina nausing Allah ke Nabi Karim sallallahu alaihi wasallam na nongma hinga matumdun na lairingai matamda mamangda farista ni laklami hariba farista aduna Allah ke Nabi Karim sallallahu alaihi wasallam bu mafam amada purammi amasung Allah ke Nabi Karim sallallahu alaihi wasallam su hariba mafam adu chatlami Allah ke Nabi Karim sallallahu alaihi wasallam na urammi Kama hairiba kado lerang mathak ta sabo irami hairiba lerang adugi mathak thangba saruk aduna apik poirami amasung makha thangba saruk aduna yamna lagbo irami amasung makha dagi namai thagalaklammi hairiba manung aduda nupa kaya nupi kaya fi setabida phajom tolaga masada fi amu fobo yaudabida mai gi azab aduda ngauduna lei hek mai aduna kangkhalakpa matam maduda makhoi sing ado kadudagi thongna nabo hotnai karigumba mai aduna nem thakiba matam maduda makhoi mafam maduda hallaga chatli matam maduda Allah ke Nabi Karim sallallahu alaihi wasallam na hairiba mawong mataw adubu uraga farista sing aduda hangi hairiba mioi sing ase kanano makhoi da karigi damakta da piriba no haina hangi matam maduda farista adu na khumlaklami hairiba mioi sing ase hairiba nupa nupi sing ase zina tawba mioi sing ni makhoi bu mai da aza piriba ni haina Allah hairiba farista adu na Allah ke Nabi Karim sallallahu alaihi wasallam da hairammi nusira besina nausing Allah ke Nabi Karim sallallahu alaihi wasallam na hidok piri irai numit khudingi aigi umat singi amal singado aingonda pestawi hairiba amal singado dagi manung dagi Allah tabarak taala na khwaidagi hena sauriba khwaidagi hena achakpat oiriba adugum laba guna adudi zina tawriba mioi singadugi guna aduni nusira besina sing Allah ke Nabi Karim sallallahu alaihi wasallam na mafam amada sasun habiri iman gi fizona malai hairiba fizona do Allah tabarak taala na pam mioi singadu da setpi he kana gumba insan mioi ba mana zina tawre adoi bataragadi iman gi fizol do makoina lokthok labani makoina zina tawboloi rabagi matungda kari gumba makoina toba tawbataragadi hairiba fizon do amuka hallaga sethalli Allah tabarak taala na insan mioi ba khoida fizol ahum pibiri ahan bada khoina zaruri gi matung inna sieliba phi akhoi gi saramga khoida parda tawbada faras oiriba famsing adu kopsanna naba ani subada laiteng gi fizol haibadi khoina ai asi mayam dagi henna bana traga luna na lainaba faza fizon atang wa fizol kya sieliba ahum subada taqwa gi fizol asida amana afaba lamchat ki fizol amana amal salihah afaba amal gi fizol karigum na koina pam labadi afaba amal gi fizol amasunga afaba lamchat ki fizol asesielo hoi isagi haksang gopsan naba ahan ba fizol adu tangai fade sidi set kadabani aduga loina na taqwa gi fizol asisu nakoi gi punsida loina raga chatpham thoi ngasi yengbiu adugum laban nupa nupi kya makhoi sing aduna yengbiu adugum laban nupa nupi kya makhoi sing aduna hairiba zina gi thabak ado yamna pamna tawnari nghaktang gi nungaiba adu khaki khallaga adubu hairiba zina gi thabak ase tawruba matamda ikhoida kari mangjabage haiba dudi khandharuba tawrude ngasigi mama mapa oiba kya nasu makhoi gi masa singna tawriba thabak sing ado usinnadaba sari adugum labam ioi kya nasu hairiba thabak sing ado una usinnadaba sari adubu Allah tabarak taala na khangli uriba na khoida su hayeng wahang tawrakani karigumba na khoina thinghodaba taragadi amar bin ma'ruf afabagi hukum tawba afabagi athang tawba nahi anil munkar fattabdagi thingba ngasi ai khoina unarangbani mioi kya na afabagi athang de tawreba adu fattabagi dagi de thingna deba una fattaba thabak adu dagi de thingde aina haiga dawriba wa asi laktabe aina tragana igonda hangalakpe aina khallaga hairiba fattaba thabak khudima adu dagi de thingna de
ꯑꯁꯦꯡꯕꯒꯤꯗꯤ ꯑꯐꯕꯒꯤ ꯌꯥꯊꯪ ꯇꯧꯅ ꯇꯧꯅ ꯐꯠꯇꯕꯗꯒꯤꯁꯨ ꯊꯤꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯗꯒꯤ ꯊꯤꯡꯍꯧꯗ꯭ꯔꯕ ꯅꯍꯥꯛꯅ ꯂꯥꯛꯑꯒ ꯑꯐꯕꯒꯤ ꯌꯥꯊꯪ ꯇꯧꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯤꯡꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯪꯉꯣꯟꯗꯁꯨ ꯋꯥꯍꯪ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯒꯨꯅꯥꯒꯤ ꯊꯕꯛ ꯑꯃ ꯖꯤꯅꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯅꯈꯣꯏꯅ ꯑꯍꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯈꯪꯍꯟꯗꯗꯅ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯂꯤꯊꯣꯛꯂꯣꯏꯗꯕꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯨꯔꯦ ꯖꯤꯅꯥꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯨꯔꯦꯅ ꯂꯤꯔꯣꯏꯗꯕꯅꯦꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯠꯁꯤꯟꯕꯤꯈ꯭ꯔꯕꯅꯦꯕ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎꯕ ꯈꯪꯍꯟꯗꯕꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯇꯣꯞꯄꯁꯤꯡꯅ ꯈꯪꯂꯝꯕ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯒꯨꯅꯥꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯈꯪꯂꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯏꯀꯥꯏꯒꯅꯦꯕ नखोई हिंफम लेरोइबा सीना सीना हिंगना हिंगना सीबगा चप मानगनेबा अदुबु अल्लाह तबारक तालाना नखोई गुना अदु लोसनबिख्रबनी अदुना नखोई फोंदोक्लोइदबनेबा ngasi nupa nupi kya kya guna tawrabagi matungda makhoigi mamanabasingda makhoigi naknaba miyoisingda wari kya kya liri aina adugumlaba nupi adugumlaba thabak adu tawkhrabani haina wari kya kya liraga nupi adugi izat yoli nupa adugi izat yoli aduga atopagi guna adusu aikoina khangle adugumlaba guna adu atopagi guna adusu aikoina losanbigadabani miyam mamangda phongdokloidabane karigumba nangna mabu phaningba taragadi afabana set tawbiyu mahairiba thabak adu bhai phatte iche chan hairiba thabak adu phatte na makoida phadana irenjana thingbiyu adu natabida miyoi khudimakki mamangda takthoklaga mabu ikaiba piba taraba hayeng Allah tabarak taala nasu nangi guna sing adubu miyam mamangda phongdokbiganeba dunia horakpadagina loiba fogda lakadawriba insan miyoibasingi mamangda nahaki guna adu Allah tabarak taala na phongdokbigani amasung nahangonda ikaiba pigani dunia da ikaiba sidi khara khajikaktani hayeng adi ikaigadawriba sidi kayam yamna no haibada aikoigi wakhal asina lamba phangloi karigumba nahak namhaki guna adu losanbiba taragadi hayeng Allah tabarak taala na su nangi guna sing adu losanbiganeba mayam mamangda miyoi khudimak aranba thabakti loinamak tawnayeba kanagumba amabu aranba tawde haiba ngamloiba tawweba nahaki aranba singdo atopa mayam dugi mamangda Allah na phongdokpira agadi nang ikairoidra Allah tabarak taala na nangi aranba kya kya dasu losanbiribaneba aduna atopagi aranba dasu losanbigadabani karigumba nahangna phaningba taragadi makhoi sing aduda afaba mawongda nasihat tawbigadabani sirabasida nawsing makha tarako famsing adudi ani suba sarukta khangminnara asi video asi yamna sangmalle haiduna aina ani thokna oina semjarabani